State asida lairiba Autonomous District Council ADC singi administration ga mari leinana Hill Area Committee HAC na temporary committee semnaba handak loukhiba wareppu Manipur thugaigani haina honariba Kuki MLA singna yaningdaba fongdok-laduna MLA Haukholet Kipgain Ngursanglur Sanate Jinlunthang Kimnio Haukip Hangsing Letpau Haukip Paulenlal Haukip LM Khote Lejamang Haukip Nemcha Kipke Namasung Vungjagen Walte Hairiba Kuki MLA Singasina Punna Khujek Piduna Manipur gi Governor Laxman Prasad Acharya da Pisinkiba Cherolamada ADC Singe election Pangthok Triba Fauba administration da Kudung Chahanaba member Kunna Saba temporary committee sing semnaba Handakta HAC na warep lauki adubu HAC gi khongthang asi unconstitutional unlawful oibata natana democratic principle sing Phagi tahale masida natana ADC gi lairiba ek singbu ikai khumnadabani haina logani amaromda state asigi oiriba phiba masida HAC gi member sing oiriba MLA sing asi committee gi mifam da saruk yaba ngamdana laklibani asigumlaba yamna tambangamdaba amadi michang mikhai naiba politics asina maram oiraga legislature laiba union territory gi demand tawrakpani ngasisu amuka hanna hena chesenba khongfam galoinana UT gi demand asi tawri demand asi da governor na minungsi utpinabasu taksinki HAC gi khongthang asida mideng changduna unconstitutional oiba warepasi handok hanbiu haina governor da taksinki